mayamna pama nupigi dress, bag, angangi sanapot, angangi oiba punam khudimmaksu da magical store loina phangbigani. Cosmetic oiba sana phaja phajaba makhat mayam asu phangbigani. Angangi oiba dress tu phaja phajaba mayam yawi ko mayam. Aduga nupigi oiba dress tu phaja phajaba mayam yawi mayam. Amutang laga singre shwedna yengbiyuni, yengbira khangbirani. Mayam mogi Instagram ki page to sida thoanjari jini mayam follow to sanbiramo aduga 1k follower yaw matamda giveaway tawjagani mayam aduna follow to sanbiramo contact number na si mathak bijai jini ko mayam location na thawaiban gi hizan dewala kaidani aduga mayam mimi singju jabam do aduga yam nakna leire ko mayam athak ta sum tharamani da magical store na